ꯂꯩꯕꯥꯛꯀꯤ ꯃꯒꯨꯟ ꯃꯤꯠꯅ ꯎꯔꯤꯕ ꯃꯇꯧ ꯃꯥꯏꯊꯣꯡꯗ ꯋꯥꯉꯥꯡꯗ ꯎꯔꯤꯕ ꯂꯥꯂꯣꯡ ꯌꯥꯠꯂꯤꯕ ꯃꯈꯣꯏꯒꯤ ꯍꯩꯁꯤꯡꯂꯕ ꯃꯑꯣꯡ ꯃꯇꯧꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯅꯝꯊꯈꯤ ꯄꯥꯔꯤ ꯌꯥꯏꯕꯅ ꯈꯨꯃꯟ ꯇꯥꯏꯕꯪ ꯈꯣꯝꯕꯤꯒꯤ ꯍꯛꯆꯥꯡꯅ ꯑꯗꯨꯝꯅ ꯁꯤꯗꯨꯅ ꯐꯪꯂꯕꯗ ꯉꯛꯆꯥꯎ ꯊꯦꯛꯂꯝꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯈꯨꯃꯟ ꯂꯥꯛꯄꯗꯨ ꯃꯐꯝ ꯈꯪꯗ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯅꯥ ꯂꯩꯕꯥꯛꯇꯨ ꯅꯤꯟꯅ ꯁꯟꯗꯣꯛꯇꯨꯅ ꯉꯥꯡꯅꯍꯜꯂꯔꯤ ꯃꯆꯥ ꯏꯕꯦꯝꯃ ꯀꯥꯏꯅꯕꯒꯤ ꯃꯩꯔꯤꯅ ꯃꯣꯏꯔꯥꯡ ꯀꯦꯕ ꯄꯦꯟꯗꯕꯅ ꯃꯁꯥꯗꯨ ꯈꯥꯡꯕ ꯉꯝꯖꯗꯦ ꯃꯔꯥꯜ ꯂꯩ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯃꯥ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤꯕꯨ ꯄꯥꯔꯤ ꯌꯥꯏꯕꯅ ꯀꯩꯁꯨꯝ ꯁꯪꯗ ꯅꯝꯁꯤꯟꯈꯤꯕꯗꯨ ꯃꯥ ꯈꯥꯝꯂꯨꯗꯦ ꯃꯆꯥꯒꯤ ꯂꯃꯟ ꯃꯈꯨꯠꯅ ꯄꯦꯟꯅ ꯈꯨꯝꯅꯤꯡꯕꯅ ꯃꯁꯥꯗꯨ ꯆꯥꯛꯂꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃꯅꯤ ꯍꯦꯛ ꯄꯣꯛꯄ ꯃꯃꯥꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯅꯪꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯂꯤꯕ ꯑꯄꯣꯛꯄ ꯃꯄꯥꯅ ꯃꯥꯕꯨ ꯑꯃꯗꯤ ꯃꯣꯏꯔꯥꯡꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯍꯥꯎꯅ ꯃꯥꯕꯨ ꯑꯃꯗꯤ ꯃꯣꯏꯔꯥꯡꯕꯨ ꯁꯣꯏꯗ ꯉꯥꯝꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯗꯨꯅ ꯌꯣꯛꯄꯤꯔꯛꯂꯤꯕꯅꯤ ꯄꯥꯔꯤ ꯌꯥꯏꯕꯅ ꯑꯗꯨꯝꯅ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯤꯍꯥꯠꯀꯤ ꯂꯩꯍꯥꯎꯕꯨ ꯃꯔꯥꯜ ꯊꯪꯖꯤꯜꯂꯤꯕ ꯑꯗꯨ ꯂꯩꯍꯥꯎꯗꯗꯤ ꯁꯦꯝꯗꯣꯛꯇꯨꯅ ꯃꯔꯥꯜ ꯄꯤꯔꯤ ꯃꯃꯧ ꯏꯔꯨꯂꯤꯕꯨ ꯆꯪꯂꯩꯗ ꯏꯟꯁꯤꯟꯗꯨꯅ ꯐꯥꯍꯟꯕꯒꯤ ꯃꯔꯥꯜ ꯂꯝꯁꯤꯜꯂꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯅꯝꯁꯤꯜꯂꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯆꯪꯂꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯜꯍꯟꯈꯤꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯗꯅ ꯄꯥꯔꯤ ꯌꯥꯏꯕꯅ ꯃꯔꯥꯜ ꯅꯝꯁꯤꯜꯂꯤ ꯃꯁꯨ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯁꯨ ꯑꯍꯜꯕꯨꯗꯤ ꯏꯟꯊꯣꯛꯄ ꯉꯝꯖꯗꯕ ꯃꯕꯣꯛ ꯂꯩꯍꯥꯎꯅꯤ ꯃꯁꯨꯒꯤ ꯑꯗꯨꯒꯨꯝꯂꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯩꯍꯥꯎ ꯃꯁꯥꯅ ꯃꯁꯥꯗ ꯃꯔꯥꯜ ꯂꯤꯁꯤꯡ ꯁꯤꯖꯤꯟꯖꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯃꯁꯥꯅ ꯌꯥꯖꯈꯤꯕꯅꯤ ꯃꯥꯅ ꯇꯧꯈꯤꯕ ꯃꯁꯨꯁꯤꯡꯕꯨ ꯑꯃꯗꯤ ꯏꯔꯨꯂꯤꯕꯨ ꯃꯤꯔꯥꯏꯈꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯈꯤꯕ ꯃꯇꯧ ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯍꯥꯎ ꯃꯁꯥ ꯃꯗꯣ ꯅꯤꯡꯕ ꯀꯥꯏꯅ ꯃꯔꯥꯜ ꯌꯥꯖꯈꯤꯕꯅꯤ ꯀꯩꯁꯨꯝ ꯁꯪꯗ ꯆꯪꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯎꯅꯅꯕ ꯁꯤꯜꯂꯤ ꯑꯗꯨꯕꯨ ꯂꯩꯍꯥꯎ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯃꯥ ꯃꯃꯥꯏꯗꯨ ꯎꯠꯄꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯅꯈꯤꯗꯦ ꯀꯦꯕꯁꯨ ꯑꯗꯨꯃꯉꯥꯏ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯃꯃꯥ ꯏꯕꯦꯝꯃꯕꯨ ꯎꯅꯤꯡꯗ꯭ꯔꯤ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯒ ꯃꯥ ꯊꯃꯣꯏꯗꯨ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯒꯗꯧꯔꯤ ꯃꯆꯥ ꯁꯅꯥꯒꯤꯗꯃꯛ ꯃꯃꯥꯗ ꯈꯨꯠ ꯊꯥꯗꯨꯅ ꯂꯃꯟꯁꯨ ꯁꯤꯡꯉꯝꯂꯣꯏ ꯃꯃꯥꯕꯨꯁꯨ ꯄꯦꯟꯗ ꯃꯁꯥꯅ ꯑꯉꯧꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯎꯅꯈꯤꯗꯦ ꯑꯗꯨꯒꯨꯝꯂꯕ ꯃꯇꯧ ꯑꯣꯏꯒꯅꯤ ꯈꯪꯕꯅ ꯄꯥꯔꯤ ꯌꯥꯏꯕ ꯂꯥꯂꯣꯡ ꯑꯗꯨ ꯍꯩꯁꯤꯡꯅ ꯁꯤꯜꯂꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯑꯃꯗ ꯃꯤꯅꯝꯕ ꯉꯥꯡꯂꯤꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯃꯥꯃꯛꯅ ꯀꯔꯤꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯃꯥꯅꯤ ꯃꯥ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯄꯥꯟꯗꯝꯗꯤ ꯀꯔꯤꯕꯨ ꯑꯣꯏꯒꯅꯤ ꯑꯇꯩ ꯅꯠꯇ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯕꯨ ꯏꯪꯊꯍꯟꯕ ꯃꯥꯒꯤ ꯂꯩꯕꯥꯛ ꯀꯥꯏꯗꯕ ꯃꯁꯤ ꯈꯛꯇ ꯅꯠꯇ ꯐꯠꯇꯦ ꯄꯥꯔꯤ ꯌꯥꯏꯕꯁꯨ ꯐꯠꯇꯕꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯥꯒꯤ ꯂꯩꯕꯥꯛ ꯀꯥꯏꯗꯅꯕ ꯍꯥꯏꯗꯨꯅ ꯃꯤꯅꯨꯡꯁꯤꯒꯤ ꯅꯃꯥꯗ ꯃꯤꯅꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯔꯤꯕ ꯃꯇꯝꯁꯨ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯂꯩꯕꯥꯛꯁꯨ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯑꯣꯏꯔꯛꯂꯤ ꯅꯤꯜꯂꯝꯕ ꯇꯥꯔꯝꯕ ꯃꯤꯔꯥꯎꯈꯣꯟ ꯈꯨꯃꯟ ꯃꯣꯏꯔꯥꯡꯕꯨ ꯍꯨꯜꯂꯗꯨꯅ ꯍꯟꯊꯅ ꯌꯦꯡꯗꯨꯅ ꯉꯥꯡꯂꯝꯕ ꯃꯤꯋꯥ ꯃꯤꯊꯤꯡꯒꯥꯏ ꯑꯣꯏꯕ ꯋꯥꯔꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯕꯨꯡ ꯐꯝꯗꯨꯅ ꯍꯧꯅ ꯑꯀꯤꯕ ꯌꯥꯎꯗ ꯁꯥꯟꯅꯔꯝꯕ ꯑꯗꯨ ꯈꯖꯤꯛꯇꯒꯤ ꯑꯁꯨꯝ ꯇꯞꯊꯈ꯭ꯔꯦ ꯅꯤꯡꯊꯧꯀꯣꯜꯒꯤ ꯁꯛꯇꯝꯁꯨ ꯍꯟꯖꯤꯜꯂꯔꯦ ꯃꯍꯧꯁꯥꯒꯨꯝ ꯑꯃꯨꯛ ꯄꯨꯟꯅ ꯄꯨꯟꯕ ꯍꯧꯔꯔꯦ ꯑꯗꯨꯕꯨ ꯅꯤꯡꯊꯧꯀꯣꯜꯒꯤ ꯃꯁꯛꯇꯤ ꯑꯣꯜꯂꯔꯦ ꯃꯣꯏꯔꯥꯡ ꯑꯃꯗꯤ ꯈꯨꯃꯟ ꯌꯥꯎꯗ꯭ꯔꯕꯗ ꯃꯍꯧꯁꯥꯒꯨꯝ ꯄꯨꯝꯊꯟ ꯊꯟꯕ ꯅꯤꯡꯊꯧꯀꯣꯜꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯑꯣꯏꯗꯦ ꯃꯦꯟꯁꯤꯟꯕ ꯌꯥꯗ ꯏꯍꯥꯡ ꯍꯥꯡꯂꯗꯨꯅ ꯃꯐꯝ ꯑꯃꯒꯤ ꯃꯁꯛ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯑꯉꯣꯝꯒ ꯆꯪꯂꯩꯒꯒꯤ ꯃꯔꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯩ ꯅꯨꯡꯁꯤꯅꯕ ꯃꯤꯔꯥꯏꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯃ ꯁꯦꯝꯒꯠꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯪꯂꯩ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯇꯣꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯉꯣꯝꯗꯁꯨ ꯇꯥꯛꯊꯣꯛꯇ ꯂꯣꯠꯈ꯭ꯔꯦ ꯆꯪꯂꯩ ꯂꯥꯛꯄ ꯏꯕꯦꯝꯃ ꯑꯅꯤꯅ ꯈꯨꯃꯟ ꯂꯥꯛꯄꯕꯨ ꯀꯤꯖꯕꯅ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯄꯥꯝꯃꯨꯖꯕꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯇꯣꯟꯕ ꯑꯗꯨ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯗꯨꯅꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯤ ꯊꯤꯖꯤꯟꯅꯩ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯌꯥꯝ ꯍꯧꯗꯨꯅ ꯊꯤꯃꯤꯟꯅꯩ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯅꯥꯏꯈꯤꯗ꯭ꯔꯕꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯗꯨꯅ ꯆꯪꯂꯩꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯍꯜꯁꯤꯡꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤꯕꯅꯤ
ꯑꯊꯧꯕ ꯑꯃꯗꯤ ꯇꯣꯟꯗꯣꯟ ꯃꯆꯤꯟ ꯀꯥꯡꯕꯁꯨ ꯌꯥꯗ ꯎꯄꯥꯏ ꯂꯩꯇ ꯑꯍꯜꯁꯤꯡꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯥꯅꯤꯡꯗ ꯃꯇꯨꯡ ꯏꯟꯈꯤꯕꯅꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣꯁꯤꯡꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯃꯨꯛ ꯂꯣꯏꯅꯔꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯑꯣꯏꯈ꯭ꯔꯕꯁꯨ ꯄꯥꯔꯤꯡ ꯍꯦꯟꯕꯒꯤ ꯃꯐꯝꯗꯗꯤ ꯏꯍꯥꯡ ꯍꯥꯡꯂꯕ ꯃꯐꯝ ꯑꯃꯒꯨꯝ ꯃꯐꯝꯗ ꯐꯥꯎꯈꯤꯕꯅꯤ꯫ ꯃꯌꯥꯝ ꯄꯨꯜꯂꯤꯕꯗꯨ ꯌꯥꯎꯗꯦ, ꯃꯗꯣꯝ ꯇꯣꯉꯥꯟ ꯇꯥꯗꯨꯅ ꯂꯩ꯫ ꯋꯥ ꯉꯥꯡꯗ ꯎꯪꯗꯨꯅ ꯂꯩꯕꯅ ꯍꯩꯅꯕꯤ ꯑꯣꯏꯔꯔꯤ꯫ ꯃꯇꯥꯎ ꯑꯅꯤꯅ ꯊꯦꯝꯖꯤꯟꯕꯤ, ꯑꯗꯨꯕꯨ ꯑꯣꯟꯈ꯭ꯔꯦ, ꯃꯍꯧꯁꯥꯒꯨꯝ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃꯕꯨ ꯁꯣꯟꯗꯨꯅ ꯀꯞꯆꯕ ꯃꯤꯀꯨꯞꯇꯤ ꯊꯪꯅꯕꯗ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯅꯥꯛꯇ ꯂꯦꯡꯗ ꯂꯩꯔꯝꯕꯤ, ꯃꯉꯣꯟꯗꯇ ꯀꯦꯁꯤꯟꯅꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯖꯕꯤ, ꯀꯞꯆꯦꯠꯄꯤ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃꯕꯨ꯫ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯊꯧꯗꯣꯛꯅ ꯋꯥꯈꯜ ꯂꯣꯟꯈ꯭ꯔꯕ ꯄꯔꯤꯡ ꯍꯦꯟꯕꯅꯤ꯫ ꯈꯨꯃꯟ ꯇꯥꯏꯕꯪ ꯈꯣꯝꯕꯤꯕꯨ ꯑꯁꯤꯕ ꯃꯁꯥ ꯑꯣꯏꯅ ꯇꯨꯔꯦꯜꯗꯒꯤ ꯐꯪꯂꯦ ꯍꯥꯏꯅ ꯇꯥꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯑꯣꯟꯕꯒꯤ ꯃꯊꯛꯇ ꯑꯑꯣꯟꯕ ꯑꯃ ꯍꯦꯟꯅ ꯆꯨꯁꯤꯟꯈꯤꯕꯗꯨ꯫ ꯆꯍꯤ 3-4 ꯑꯗꯨꯗ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯑꯣꯟꯈꯤꯕ ꯑꯣꯏꯔꯛꯈꯤꯕ ꯃꯇꯧꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣꯗꯨ ꯈꯥꯡꯕ ꯉꯝꯖꯗ ꯄꯥꯔꯤ ꯌꯥꯏꯕ ꯋꯥꯈꯜꯗꯨ ꯋꯥꯖꯃꯟꯕꯅ ꯀꯅꯥꯗ ꯇꯥꯛꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯅꯨꯡ ꯀꯟꯕ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯖꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯇꯥꯏꯕꯪ ꯈꯣꯝꯕꯤꯒꯤ ꯂꯩꯐꯝ ꯃꯥꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯤ ꯇꯥꯛꯈꯤꯕꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯨꯃꯟꯕꯨ ꯋꯥꯔꯧꯕꯁꯨ ꯉꯝꯈꯤꯗꯕ ꯃꯆꯥ ꯏꯕꯨꯡꯉꯣꯅꯤ꯫ ꯈꯨꯃꯟ ꯂꯥꯟꯗꯦ ꯍꯥꯏꯕ ꯄꯥꯔꯤ ꯌꯥꯏꯕꯅ ꯂꯤꯗꯨꯅ ꯈꯪꯍꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯀꯅꯥꯝꯇꯗ ꯂꯤꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯈꯨꯃꯟꯕꯨ ꯋꯥꯔꯧꯕ ꯉꯝꯗꯕ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯈꯪꯂꯤ ꯄꯥꯔꯤ ꯌꯥꯏꯕ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡꯗꯣ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯇꯥꯏꯕꯪ ꯈꯣꯝꯕꯤꯒꯤ ꯋꯥꯔꯤ ꯈꯖꯛ ꯂꯤꯔꯛꯈꯤꯕ ꯑꯗꯨꯗ ꯄꯔꯤꯡ ꯍꯦꯟꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯈꯤ꯫ ꯃꯆꯥꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯇꯥꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯛꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯈꯟꯕꯅ ꯃꯥ ꯃꯆꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯗꯨꯅ ꯊꯩꯗꯨꯅ ꯄꯤꯔꯤ꯫ ꯈꯨꯃꯟ ꯂꯥꯛꯄꯅ ꯃꯤꯔꯣꯠ ꯑꯣꯏꯈꯤꯕꯗ ꯇꯥꯏꯕꯪ ꯈꯣꯝꯕꯤꯁꯨ ꯂꯣꯠꯇ ꯌꯥꯗ ꯂꯣꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯄꯦꯟꯗꯕꯒꯤ ꯃꯇꯧ ꯎꯠꯈꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯇꯧꯅꯤ꯫ ꯃꯆꯥꯕꯨ ꯊꯦꯝꯗꯨꯅ ꯇꯠꯇꯅ ꯍꯥꯏꯈꯤ, ꯏꯆꯥꯅ ꯆꯥꯎꯔꯕ ꯀꯥꯟꯗ ꯏꯄꯥꯅ ꯍꯥꯏꯗꯧꯕ, ꯏꯆꯥꯅ ꯄꯥꯡꯊꯣꯛꯀꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯕꯅ ꯄꯥꯔꯤ ꯌꯥꯏꯕꯒꯤ ꯃꯊꯧꯅꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤꯅꯤ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕ ꯅꯤꯡꯉꯥꯏ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗ ꯑꯍꯤꯡꯗ ꯀꯅꯥꯁꯨ ꯌꯥꯎꯗ ꯄꯥꯔꯤ ꯌꯥꯏꯕ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗꯗꯤ ꯆꯪꯗ ꯂꯥꯞꯇꯛꯅ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗꯨ ꯌꯦꯡꯗꯨꯅ ꯃꯆꯥꯅ ꯍꯟꯁꯨ ꯌꯥꯗ ꯃꯄꯥ ꯃꯆꯥ ꯑꯍꯤꯡ ꯂꯦꯟꯈꯤꯕ꯫ ꯈꯨꯠꯁꯥ ꯊꯦꯛꯇꯨꯅ ꯄꯥꯕꯗ ꯈꯨꯠꯁꯥ ꯂꯦꯝꯂꯝꯂꯣꯏ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯅꯨꯡꯁꯤꯅ ꯊꯦꯝꯗꯨꯅ ꯇꯠꯇꯅ ꯍꯥꯏꯈꯤ, ꯄꯨꯝꯅꯃꯛꯀꯤ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯏꯄꯥꯒꯤ ꯌꯥꯏꯊꯦꯝ, ꯑꯈꯥꯡ ꯀꯟꯁꯤ꯫ ꯏꯄꯥꯒꯤ ꯌꯥꯏꯊꯦꯝ ꯑꯈꯥꯡ ꯀꯟꯕ ꯑꯣꯏꯗꯨꯅ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯏꯆꯥꯅꯤ꯫ ꯏꯄꯥꯅ ꯍꯥꯏꯕꯤꯌꯨ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯇꯠꯇꯅ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯊꯦꯝꯗꯨꯅ ꯐꯥꯊꯈꯤ꯫ ꯍꯥꯏꯕ ꯏꯟꯗꯨꯅ ꯄꯔꯤꯡ ꯍꯦꯟꯕꯁꯨ ꯑꯈꯥꯡ ꯀꯟꯕ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯕꯨꯗꯤ ꯊꯥꯖꯕꯅ ꯅꯤꯡꯁꯤꯡꯗꯕ ꯅꯨꯃꯤꯠ ꯌꯥꯎꯈꯤꯗꯦ ꯃꯥꯒꯤ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃꯕꯨ꯫ ꯃꯤꯠꯃꯥꯡꯗ ꯃꯃꯥ ꯏꯕꯦꯝꯃ ꯅꯤꯡꯁꯤꯡꯗꯨꯅ ꯎꯔꯛꯄ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯃꯥ ꯁꯛꯂꯤꯕꯤ ꯃꯥꯕꯨ ꯂꯨꯅ ꯇꯧꯖꯕꯤ꯫ ꯈꯨꯃꯟ ꯏꯟꯗꯣꯟ ꯇꯔꯨꯕꯁꯨ ꯄꯨꯛꯅꯤꯡꯗ ꯀꯥꯎꯉꯝꯗꯅ ꯂꯥꯠꯆꯈꯤꯕꯅꯤ꯫ ꯃꯃꯥꯒꯤ ꯈꯨꯃꯟ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯁꯤꯡꯗꯁꯨ ꯈꯨꯃꯟ ꯃꯟꯗꯣꯟꯕꯨꯁꯨ ꯀꯥꯎꯐꯗ ꯅꯤꯡꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯃꯥꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯃꯥꯏꯗ ꯅꯦꯝꯅ ꯍꯧꯔꯝꯕ ꯎꯄꯥꯜ ꯀꯌꯥꯁꯨ ꯃꯁꯥ ꯃꯔꯦꯡ ꯐꯪꯒꯠꯂꯛꯇꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩ ꯄꯥꯡꯁꯦ ꯍꯥꯏꯔꯝꯕ ꯃꯆꯥ ꯏꯕꯨꯡꯉꯣꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯥꯕꯨ ꯍꯧꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯌꯥꯎꯗ ꯃꯗꯣꯝ ꯆꯠꯆꯕꯗ ꯃꯤꯄꯥꯏꯕ ꯄꯣꯛꯂꯨꯗꯦ ꯃꯄꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤ ꯌꯥꯏꯕꯁꯨ꯫ ꯏꯔꯥꯏ ꯂꯥꯏꯅ ꯌꯦꯛꯅꯕꯕꯨ ꯃꯐꯝꯗꯒꯤ ꯊꯥꯗꯣꯛꯈꯤꯕ ꯅꯠꯇꯦ꯫ ꯂꯃꯟꯒꯤ ꯃꯩꯔꯤ ꯃꯆꯥꯁꯤꯡꯗ ꯆꯨꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯧꯈꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣꯁꯤꯡꯒꯤ ꯐꯤꯔꯦꯞꯅꯤ꯫ ꯃꯆꯥꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯇꯨꯅ ꯃꯁꯥꯒꯤ ꯊꯧꯗꯥꯡ ꯑꯃꯗꯤ ꯊꯧꯒꯥꯏ ꯃꯁꯥꯅ ꯈꯪꯅ ꯇꯧꯔꯛꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤꯅꯤ ꯄꯥꯔꯤ ꯌꯥꯏꯕꯁꯨ ꯃꯆꯤꯟ ꯃꯆꯥꯗ ꯀꯥꯡꯕ ꯍꯧꯈꯤꯕ꯫ ꯄꯥꯔꯤ ꯌꯥꯏꯕꯁꯨ ꯃꯆꯤꯟꯗꯨ
ꯃꯆꯥꯗ ꯀꯥꯡꯕ ꯍꯧꯈꯤꯕ ꯃꯆꯥꯕꯨ ꯇꯠꯇꯅ ꯐꯥꯊꯩ ꯑꯉꯣꯝ ꯑꯃꯗꯤ ꯆꯤꯡꯂꯩꯕꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯌꯥꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯈꯨꯃꯟ ꯑꯃꯗꯤ ꯃꯣꯏꯔꯥꯡꯕꯨ ꯏꯟꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗꯁꯨ ꯂꯥꯞꯅ ꯂꯣꯏꯅꯒꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯑꯉꯣꯝꯒꯤ ꯂꯥꯂꯣꯡ ꯈꯪꯂꯕ ꯄꯥꯔꯤ ꯌꯥꯏꯕꯅꯤ ꯃꯆꯥꯗꯁꯨ ꯁꯤꯠ ꯅꯥꯟꯅ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯍꯥꯏꯔꯤ ꯑꯉꯣꯝꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯉꯛꯄꯒꯤ ꯃꯇꯧ ꯎꯠꯀꯗꯧꯕꯅꯤ ꯍꯥꯏꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯤꯛꯇꯣꯛꯇ ꯂꯧꯁꯤꯜꯂꯤ ꯂꯦꯞꯂꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯒ ꯂꯣꯏꯅꯅ ꯆꯦꯠꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯑꯄꯥꯝꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯣꯏꯗꯨꯅ ꯃꯆꯥꯗ ꯈꯛꯇ ꯅꯠꯇꯦ ꯄꯥꯔꯤ ꯌꯥꯏꯕꯅ ꯋꯥ ꯃꯦꯜꯂꯤꯕ ꯍꯥꯏꯅꯈꯤꯕꯒꯤ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯈꯣꯟꯅ ꯌꯣꯛꯂꯤꯕ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤ ꯏꯔꯨꯂꯦꯝꯕꯤ ꯍꯧꯖꯤꯛꯅ ꯈꯥꯕ ꯉꯥꯟꯕ ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯕ ꯆꯪꯈꯣꯟꯒꯁꯨ ꯐꯝꯃꯤꯟꯅꯗꯨꯅ ꯃꯄꯥ ꯃꯃꯥ ꯃꯆꯥꯗ ꯋꯥ ꯁꯤꯟꯅꯩ ꯑꯉꯣꯝꯒꯤ ꯃꯃꯥꯡꯗ ꯈꯨꯃꯟ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯕꯗꯨ ꯀꯥꯎꯐꯗ꯭ꯔꯕ ꯃꯊꯧꯅꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯅꯤꯡꯁꯤꯡꯍꯜꯂꯤ ꯑꯉꯣꯝꯒꯤ ꯃꯃꯥꯡꯗ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯍꯪꯒꯣꯏꯕ ꯀꯤꯅ ꯃꯃꯥꯏ ꯍꯥꯏꯒꯠꯄ ꯉꯝꯗꯕ ꯁꯥꯒꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯏꯔꯨꯂꯦꯝꯕꯤ ꯍꯧꯖꯤꯛꯅ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯑꯣꯏꯔꯤꯕꯤꯗ ꯇꯠꯇꯅ ꯇꯛꯇꯨꯅ ꯈꯪꯍꯜꯂꯤ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯅ ꯑꯃꯒꯤ ꯋꯥꯁꯛ ꯑꯣꯏꯅꯗꯨꯅ ꯊꯥꯖꯕ ꯄꯤꯅꯗꯨꯅ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯔꯤ ꯃꯥꯅꯤ ꯏꯔꯨꯂꯦꯝꯕꯤꯒꯤꯁꯨ ꯂꯃꯟꯅꯤ ꯈꯨꯝꯂꯤꯕ ꯃꯆꯦ ꯏꯕꯦꯝꯃꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃꯕꯨ ꯃꯔꯜ ꯊꯪꯖꯤꯟꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟꯅꯤ ꯑꯀꯤꯕ ꯂꯩꯇ ꯁꯔꯨꯛ ꯌꯥꯗꯨꯅ ꯈꯨꯝꯒꯗꯧꯔꯤꯕ ꯊꯃꯣꯏꯗꯨꯅꯗꯤ ꯅꯨꯡꯉꯥꯏꯖꯔꯦ ꯃꯃꯥ ꯏꯕꯦꯝꯃꯗ ꯃꯆꯦꯒꯤ ꯑꯁꯦꯡꯕ ꯋꯥꯗꯨ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯗꯨꯗꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯂꯦꯞꯂꯨꯔꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯤ ꯊꯩꯗꯨꯅ ꯂꯝꯍꯦꯟꯕꯤꯁꯨ ꯑꯣꯏꯅꯤꯡꯗꯦ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯥꯔꯤꯕ ꯈꯥꯕ ꯉꯥꯟꯕ ꯆꯪꯈꯣꯟ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨꯅ ꯃꯥꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯊꯥꯖꯅ ꯂꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯥꯝꯗꯕ ꯂꯝꯍꯦꯟꯗꯨꯅ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅꯁꯨ ꯈꯟꯗꯦ ꯃꯇꯝꯅ ꯄꯨꯝꯅꯃꯛ ꯑꯐꯕ ꯄꯨꯔꯛꯁꯅꯨ ꯍꯥꯏꯅ ꯃꯊꯃꯣꯏꯗ ꯇꯠꯇꯅ ꯅꯤꯡꯖꯗꯨꯅ ꯃꯥꯒꯤ ꯃꯣꯏꯔꯥꯡꯕꯨ ꯊꯃꯣꯏꯗ ꯀꯣꯟꯁꯤꯟꯖꯩ ꯃꯌꯨꯝꯅꯤ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯁꯨ ꯂꯩꯅꯤꯡꯕ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯆꯠꯂꯤ ꯂꯩꯊꯣꯛꯏ ꯃꯆꯦ ꯏꯕꯦꯝꯃ ꯏꯃꯥꯏꯔꯦꯝꯕꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯈꯨꯃꯟ ꯇꯥꯏꯕꯪꯈꯣꯝꯕꯤꯒ ꯃꯔꯨꯞ ꯁꯥꯅꯩ ꯅꯨꯡꯁꯤꯅꯩ ꯑꯃꯅ ꯑꯃꯕꯨ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝ ꯂꯣꯏꯅꯩ ꯃꯄꯥ ꯏꯕꯨꯡꯉꯣꯅꯁꯨ ꯃꯥꯕꯨ ꯂꯨꯅ ꯇꯧꯖꯩ ꯃꯤꯇꯣꯞꯅ ꯃꯥꯕꯨ ꯌꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯅꯣꯡꯃꯇ ꯏꯟꯊꯣꯛꯇꯦ ꯇꯣꯜꯂꯔꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯃꯅꯥꯎꯅꯨꯄꯤ ꯏꯇꯥꯡ ꯁꯅꯥꯒꯤ ꯈꯟꯗꯨꯅ ꯆꯤꯡꯂꯩꯒꯤꯗ ꯃꯅꯥꯎꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯅꯥꯎꯕꯨ ꯈꯪꯕꯒꯨꯝ ꯃꯅꯥꯎꯗꯨꯅꯗꯤ ꯃꯥꯕꯨ ꯃꯆꯦꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯃꯤꯆꯤꯅ ꯐꯥꯎꯕ ꯂꯨꯝꯅ ꯅꯣꯡꯃꯇ ꯌꯦꯡꯂꯛꯇꯦ ꯇꯥꯏꯕꯪꯈꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯏꯔꯨꯂꯦꯝꯕꯤ ꯊꯋꯥꯏꯗꯨ ꯍꯥꯏꯐꯝ ꯈꯪꯗ ꯁꯣꯟꯖꯈꯤꯕꯅꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯈꯨꯃꯟ ꯑꯃꯗꯤ ꯃꯣꯏꯔꯥꯡꯒꯤ ꯏ ꯃꯔꯤꯁꯤꯡꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯃꯄꯥꯟ ꯊꯣꯡꯗ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯎꯠꯂꯤꯕ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯏꯔꯨꯂꯦꯝꯕꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯖꯩ ꯈꯨꯃꯟ ꯂꯥꯛꯄꯁꯨ ꯃꯤꯔꯝꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯄꯥꯔꯤ ꯌꯥꯏꯕꯒꯤ ꯂꯥꯂꯣꯡ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯁꯅꯥ ꯂꯩꯕꯥꯛꯇ ꯃꯥꯒꯤ ꯈꯨꯃꯟꯕꯨ ꯉꯥꯛꯇꯨꯅ ꯃꯍꯧꯁꯥꯒꯨꯝ ꯂꯤꯡꯈꯤ ꯃꯆꯥ ꯏꯕꯦꯝꯃꯕꯨꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯊꯧꯅꯥ ꯐꯕꯤ ꯃꯔꯤꯡꯖꯦꯜ ꯈꯥꯕꯤ ꯑꯣꯏꯍꯟꯅꯤꯡꯕꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯃꯗꯤ ꯑꯇꯩ ꯃꯆꯥ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣꯁꯤꯡꯒꯤ ꯋꯥꯔꯤ ꯁꯥꯗꯦ ꯃꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯍꯜꯂꯤ ꯋꯥꯈꯜꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯗꯨꯅ ꯁꯤꯡꯅꯕ ꯃꯇꯧ ꯀꯌꯥ ꯇꯥꯛꯇꯨꯅ ꯇꯝꯕꯤꯈꯤꯕꯅꯤ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡ ꯃꯅꯨꯡ ꯀꯟꯈ꯭ꯔꯕ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯃꯄꯥ ꯑꯅꯤꯃꯛꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤꯗ ꯄꯥꯔꯤ ꯌꯥꯏꯕꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯃꯥꯏꯀꯩꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯄꯨꯊꯣꯛꯇꯨꯅ ꯂꯤꯗꯕꯅ ꯇꯥꯏꯕꯪꯈꯣꯝꯕꯤꯗꯤ ꯅꯤꯡꯊꯧꯀꯣꯜꯕꯨꯁꯨ ꯋꯥꯔꯧꯔꯤ ꯁꯤꯡꯅꯔꯤ ꯃꯃꯥꯕꯨ ꯅꯝꯍꯠꯄꯤꯗꯨꯅ ꯃꯄꯥꯕꯨ ꯏꯟꯊꯣꯛꯈꯤꯕ ꯌꯦꯡꯊꯤꯈ꯭ꯔꯦ ꯈꯟꯗꯨꯅ ꯃꯆꯥꯅ ꯑꯗꯨꯝꯅ ꯈꯟꯕꯗꯨꯅꯤ ꯈꯨꯃꯟ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯄꯥꯝꯖꯕꯁꯨ ꯅꯤꯡꯊꯧ ꯄꯥꯔꯤ ꯌꯥꯏꯕ ꯃꯆꯥꯁꯤꯡꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕꯗ ꯃꯆꯥꯁꯤꯡꯕꯨ ꯑꯃꯗꯤ ꯊꯕꯛꯁꯤꯡꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯄꯥꯔꯤ ꯌꯥꯏꯕꯗ ꯍꯧꯗꯣꯛꯈꯤꯕꯅꯨ ꯄꯤꯕꯥꯔꯦꯜꯗ ꯍꯧꯗꯣꯛꯈꯤꯕꯅꯤ
ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯀꯦꯕꯗ ꯍꯥꯏꯗꯨꯅ ꯊꯣꯏꯕꯒ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯨ ꯍꯥꯏꯅꯔꯣ ꯍꯥꯏꯅ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯄꯤꯕꯥꯔꯦꯜꯅ ꯃꯔꯝ ꯁꯨꯡꯆꯥ ꯆꯥꯗ ꯃꯧꯄ꯭ꯋꯥ ꯊꯣꯏꯕꯒ ꯃꯥꯒꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯑꯃ ꯀꯕꯛ ꯀꯕꯛ ꯉꯥꯡꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯋꯥꯈꯜꯗꯨ ꯈꯖꯤꯛꯇꯤ ꯈꯟꯖꯥꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯥꯕꯨ ꯊꯦꯝꯈꯤ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯃꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯏ ꯍꯥꯏꯕꯒꯤ ꯅꯠꯇ ꯃꯥꯒꯤ ꯑꯁꯦꯡꯕ ꯈꯨꯃꯟꯒꯤ ꯃꯥꯒꯤ ꯏꯒꯤ ꯍꯧꯔꯛꯐꯝ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯏꯒꯤ ꯏꯇꯤꯟꯐꯝ ꯑꯣꯏꯔꯤꯕ ꯈꯨꯃꯟꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯂꯃꯟ ꯈꯨꯝꯁꯤ ꯍꯥꯏꯅ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏꯗꯨꯅ ꯊꯦꯝꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯃꯆꯥ ꯏꯕꯦꯝꯃ ꯇꯥꯏꯕꯪꯈꯣꯝꯕꯤꯁꯨ ꯌꯥꯔꯛꯂꯕꯗ ꯄꯤꯕꯥꯔꯦꯜ ꯀꯦꯕ ꯄꯟꯊꯗꯦ ꯄꯥꯔꯤ ꯌꯥꯏꯕꯗ ꯄꯥꯎ ꯇꯝꯗꯨꯅ ꯈꯪꯍꯟꯈꯤꯕ꯫ ꯄꯥꯔꯤ ꯌꯥꯏꯕꯁꯨ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯈꯨꯃꯟ ꯂꯥꯛꯄꯅ ꯇꯥꯏꯕꯪꯈꯣꯝꯕꯤꯗ ꯃꯈꯣꯏꯒꯤ ꯃꯔꯤꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯃꯇꯧ ꯑꯗꯨꯃꯗꯤ꯫ ꯑꯗꯨꯕꯨ ꯃꯥ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯄꯤꯕꯥꯔꯦꯜꯗ ꯋꯥ ꯍꯦꯟꯅ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯈꯨꯃꯟ ꯇꯔꯨꯒꯤ ꯂꯃꯟꯒꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯈꯨꯃꯟ ꯂꯥꯛꯄꯅꯤ ꯈꯪꯕꯅ ꯍꯥꯟꯅꯗꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯥꯅꯗꯕ ꯎꯠꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯈꯠꯅꯗꯨꯅ ꯌꯦꯡꯁꯤꯟꯅꯕ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯑꯅꯧꯕ ꯄꯥꯝꯕꯩ ꯑꯃ ꯌꯥꯠꯄꯗ ꯑꯔꯨꯕ ꯑꯣꯏꯅ ꯊꯣꯛꯈꯤꯗꯦ꯫ ꯅꯤꯡꯊꯧꯒꯤ ꯆꯤꯡꯌꯥꯗ ꯊꯥꯔꯤꯕ ꯂꯁꯤꯡ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯄꯥꯔꯤ ꯌꯥꯏꯕ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯃꯩ ꯊꯥꯗꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯈꯨꯃꯟꯕꯨ ꯃꯔꯥꯜ ꯊꯪꯖꯤꯟꯗꯨꯅ ꯂꯥꯟ ꯃꯆꯥ ꯑꯃ ꯍꯧꯗꯨꯅ ꯇꯧꯁꯤꯜꯂꯒ ꯂꯥꯟꯒꯤ ꯂꯣꯏꯄꯣꯠ ꯀꯥꯕꯒꯤ ꯅꯃꯥꯗ ꯂꯨꯍꯣꯡꯕꯗꯨ ꯃꯄꯥ ꯑꯅꯤ ꯆꯪꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯥꯏꯍꯟꯈꯤꯕ ꯁꯥꯈꯤꯕꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯗꯨ ꯈꯪꯕ ꯍꯥꯟꯈ꯭ꯔꯕ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯁꯅꯥ ꯀꯩꯊꯦꯜꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯑꯃꯗꯤ ꯂꯤꯛꯂꯥꯏꯕꯨ ꯊꯦꯡꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯀꯥꯎ ꯀꯥꯎꯅ ꯍꯦꯛ ꯍꯔꯥꯎꯅ ꯇꯥꯏꯕꯪꯈꯣꯝꯕꯤꯗ ꯇꯝꯊꯣꯛꯂꯤ ꯍꯥꯏꯗꯣꯛꯄ ꯍꯧꯈ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤꯅ ꯂꯩ ꯂꯩꯗꯨꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯋꯥꯗꯨ ꯂꯣꯠꯄ ꯉꯝꯗ ꯍꯥꯏꯗꯣꯛꯂꯨꯕꯅꯤ꯫ ꯂꯤꯛꯂꯥꯏꯁꯨ ꯈꯪꯗ ꯁꯥꯗꯨꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯈꯥꯡꯈꯤꯕꯅꯤ꯫ ꯊꯣꯏꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯇꯣꯛꯂꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯍꯣꯡꯅꯅꯕ ꯈꯨꯃꯟ ꯂꯥꯛꯄꯅ ꯌꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯄꯨꯟꯁꯤꯒꯤ ꯃꯥꯌꯣꯟꯁꯤꯜꯂꯔꯣꯏ ꯍꯥꯏꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯍꯥꯏꯗꯨꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯦꯟꯖꯗꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯃꯣꯏꯔꯥꯡ ꯂꯥꯛꯄꯗ ꯁꯥꯎꯅ ꯊꯃꯣꯏ ꯆꯥꯛꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯤꯕꯨ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕ ꯇꯥꯏꯕꯪꯈꯣꯝꯕꯤꯅꯤ꯫ ꯃꯅꯥꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯥꯒꯤ ꯃꯃꯤꯒꯨꯝ ꯂꯩꯔꯤꯕ ꯂꯤꯛꯂꯥꯏ ꯐꯥꯎꯕ ꯃꯥ ꯊꯥꯖꯅ ꯂꯣꯏꯅꯕ ꯉꯝꯗꯦ꯫ ꯑꯗꯨꯃꯛꯅ ꯃꯥꯅ ꯂꯤꯛꯂꯥꯏꯕꯨ ꯊꯥꯖꯗꯦ ꯍꯥꯏꯕꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯃꯥꯒꯤ ꯈꯟꯖꯕ ꯄꯨꯝꯅꯃꯛ ꯂꯤꯛꯂꯥꯏꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯃꯥꯡꯈ꯭ꯔꯣꯌꯥꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯁꯥ ꯈꯪꯗ꯭ꯔꯤꯉꯩ ꯈꯨꯗꯨꯝ ꯆꯟꯕꯤꯈ꯭ꯔꯕ ꯑꯉꯥꯎꯕ ꯃꯥꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯏꯊꯦꯝꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯋꯥꯅ ꯂꯣꯠꯆꯈꯤꯕꯅꯤ꯫ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛꯇꯒꯤ ꯂꯣꯠꯈꯤꯕꯅꯤ꯫ ꯊꯃꯣꯏ ꯑꯗꯨꯗꯒꯤ ꯂꯥꯟꯊꯣꯛꯈꯤꯗꯕꯅ ꯃꯗꯣꯝ ꯁꯝꯕꯜ ꯈꯥꯖꯤꯟꯈꯤꯕꯅꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯗꯨ ꯈꯪꯂꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯨ ꯃꯥ ꯈꯟꯐꯝ ꯈꯪꯗ ꯃꯁꯥꯗ ꯄꯦꯟꯗꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯤꯄꯥꯏꯕꯅ ꯌꯣꯝꯁꯤꯟꯈꯤꯕꯅꯤ꯫ ꯃꯤꯠꯂꯨꯗꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯍꯤꯞꯄ ꯉꯝꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯆꯤꯟ ꯄꯦꯟꯅ ꯃꯄꯥꯗ ꯋꯥꯀꯠꯈꯤ꯫ ꯃꯗꯨ ꯐꯥꯎꯕꯗ ꯄꯤꯕꯥꯔꯦꯜ ꯃꯆꯥꯗ ꯄꯥꯔꯤ ꯌꯥꯏꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯄꯨꯟꯕ ꯂꯥꯂꯣꯡ ꯑꯗꯨ ꯃꯆꯥꯗ ꯇꯥꯛꯊꯣꯛꯈꯤꯗꯦ꯫ ꯑꯍꯣꯏꯅꯗꯨꯝ ꯃꯩ ꯆꯨꯗꯨꯅ ꯍꯥꯏꯈꯤ꯫ ꯅꯪꯅ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯂꯩꯃ ꯑꯣꯏꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯃꯟ ꯑꯁꯤ ꯂꯥꯏꯅ ꯊꯣꯛꯀꯅꯤꯅꯦ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯗꯨꯅ ꯆꯥꯛꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯈꯨꯝꯅꯤꯡꯂꯤꯕ ꯂꯃꯟꯗꯤ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦ꯫ ꯋꯥꯔꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯛ ꯁꯥꯡꯕ ꯆꯍꯤ ꯑꯗꯨ ꯃꯥꯕꯨ ꯅꯣꯡꯃꯇ ꯊꯤꯔꯛꯈꯤꯗ꯭ꯔꯕ ꯍꯪꯕ ꯂꯥꯛꯈꯤꯗ꯭ꯔꯕ ꯄꯔꯤꯡ ꯍꯦꯟꯕꯒꯤ ꯃꯇꯧ ꯈꯟꯈꯤꯗꯨꯅ ꯀꯞꯀꯟꯕꯤꯗꯨ ꯀꯞꯆꯈꯤꯕꯅꯤ꯫ ꯃꯤꯔꯥꯏꯈꯤꯕꯅꯤ ꯅꯨꯄꯥ ꯃꯥꯕꯨ ꯋꯥꯔꯧꯗꯨꯅ꯫ ꯃꯔꯥꯜꯗꯤ ꯅꯠꯇꯦ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯃꯤꯔꯥꯏꯈꯤꯕ ꯃꯤꯔꯥꯏꯈꯤꯕꯅꯤ ꯅꯨꯄꯥ ꯃꯥꯅ ꯃꯥꯕꯨ ꯃꯤꯔꯥꯏꯔꯦ ꯈꯟꯗꯨꯅ ꯃꯥꯕꯨ ꯃꯔꯥꯜ ꯂꯩꯕꯤꯅꯤ ꯈꯟꯈꯤꯗꯨꯅ ꯅꯨꯄꯥ ꯃꯥꯅ ꯍꯩꯅꯗꯅ ꯂꯧꯈ꯭ꯔꯦ ꯈꯟꯖꯗꯨꯅ꯫ ꯃꯗꯣꯝ ꯅꯥꯏꯇꯣꯝ ꯇꯥꯅꯤꯡꯕꯤꯁꯨ ꯑꯣꯏꯈꯤꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯟꯁꯤꯟꯅꯔꯣꯏ ꯈꯟꯗꯨꯅ ꯊꯃꯣꯏ ꯑꯗꯨ ꯀꯟꯁꯤꯟꯗꯨꯅ ꯑꯈꯥꯡ ꯀꯟꯕꯤꯁꯨ ꯑꯣꯏꯈꯤꯕꯅꯤ꯫ ꯈꯥꯡꯖꯤꯟꯗꯨꯅ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯋꯥꯈꯜꯁꯨ ꯊꯥꯗꯣꯛꯈꯤꯕꯅꯤ ꯌꯥꯝꯅ ꯋꯥꯅ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯈꯜꯗꯨ ꯁꯤꯡꯅꯍꯟꯈꯤꯕꯅꯤ꯫
ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯨꯃꯣꯟ ꯀꯌꯥ ꯏꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯁꯦꯟꯅꯖꯕꯗ ꯌꯣꯛꯆꯕꯗ ꯋꯥꯖꯔꯕ ꯃꯄꯥ ꯏꯕꯨꯡꯉꯣꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯇꯥꯏꯕꯪꯈꯣꯝꯕꯤ꯫ ꯍꯥꯟꯅꯒꯤ ꯃꯩꯁꯥ ꯀꯣꯛꯇ꯭ꯔꯤꯉꯩ ꯂꯃꯟꯒꯤ ꯃꯩꯔꯤ ꯑꯗꯨ ꯆꯥꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯉꯣꯝꯒꯤ ꯃꯇꯧꯅ ꯃꯥꯕꯨ ꯑꯣꯠꯄꯤꯔꯔꯤ꯫ ꯃꯆꯥꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯩ ꯆꯨꯔꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯄꯤꯕꯥꯔꯦꯜ ꯃꯁꯥꯗ ꯃꯤꯄꯥꯏꯕ ꯄꯣꯛꯈꯤꯗꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯤ ꯃꯥꯅ ꯈꯪꯉꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯤꯡꯂꯦꯟ ꯁꯥꯒꯩꯗꯒꯤ ꯍꯧꯅ ꯀꯨꯞꯈ꯭ꯔꯕ ꯃꯆꯥꯒꯤ ꯃꯥꯏꯈꯨꯝꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯉꯤ ꯄꯤꯕꯥꯔꯦꯜ ꯃꯥ ꯃꯆꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ꯫ ꯃꯆꯥꯅ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯋꯥꯔꯧꯔꯤꯕꯗꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯦꯝꯖꯤꯟꯕꯤꯕ ꯄꯥꯝꯖꯩ꯫ ꯃꯥꯅ ꯃꯆꯥꯗ ꯍꯥꯏꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯒꯨꯟ ꯂꯩꯇ ꯈꯪꯍꯟꯕ ꯄꯥꯝꯗꯦ꯫ ꯃꯆꯥꯅ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯈꯟꯖꯕꯒꯨꯝ ꯃꯆꯥ ꯏꯕꯨꯡꯉꯣꯅꯁꯨ ꯃꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯣꯟꯗꯨꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯈꯨꯃꯟ ꯁꯪꯒꯥꯏꯗ ꯂꯦꯟꯈꯤꯕ, ꯃꯥꯒꯤ ꯋꯥꯔꯤ ꯇꯧꯗꯨꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯈꯤꯕ, ꯈꯨꯃꯟ ꯁꯪꯒꯥꯏꯗ ꯂꯦꯟꯈꯤꯕ ꯃꯇꯧ ꯃꯌꯥꯝ ꯑꯗꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯥꯅ ꯏꯌꯥꯡ ꯌꯥꯡꯅ ꯍꯥꯏꯗꯣꯛꯇꯨꯅ ꯃꯆꯥ ꯏꯕꯦꯝꯃꯗ ꯈꯪꯍꯟꯅꯤꯡꯗꯦ꯫ ꯋꯥꯔꯧꯒꯟꯕꯤ ꯃꯆꯥꯅꯤ꯫ ꯋꯥꯔꯧꯗꯨꯅ ꯂꯩꯔꯤꯕ ꯄꯨꯛꯅꯤꯡ ꯑꯗꯨ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯊꯦꯝꯍꯟꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇ ꯃꯄꯥ ꯑꯅꯤꯃꯛꯅ ꯌꯥꯊꯣꯛꯈ꯭ꯔꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯣꯏꯔꯕꯗ ꯇꯥꯏꯕꯪꯈꯣꯝꯕꯤ ꯌꯥꯕ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯧꯗꯨꯅ ꯁꯤꯡꯅꯈ꯭ꯔꯕ ꯊꯃꯣꯏ ꯋꯥꯈꯜꯗꯨꯅꯗꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯈꯜ ꯈꯛꯇꯅꯤ ꯃꯥꯅ ꯈꯟꯈꯤꯕ꯫ ꯀꯥꯎꯈ꯭ꯔꯦ ꯃꯁꯥꯗ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯈꯟꯖꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯅꯤꯡꯁꯤꯡꯗꯨꯅꯁꯨ ꯈꯟꯅꯤꯡꯂꯨꯗ꯭ꯔꯦ ꯇꯥꯏꯕꯪꯈꯣꯝꯕꯤ꯫ ꯃꯥꯒꯤ ꯃꯤꯠꯅ ꯎꯔꯤꯕ ꯀꯅꯥꯕꯨꯁꯨ ꯂꯨꯝꯅ ꯊꯥꯖꯕ ꯂꯧꯕ ꯉꯝꯈꯤꯗ꯭ꯔꯕ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯋꯥꯈꯜꯅꯤ꯫ ꯁꯨꯞꯅꯇꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯑꯄꯥꯝꯕꯗꯨ ꯃꯥꯒꯤꯁꯨ ꯄꯥꯟꯗꯝ ꯑꯣꯏꯗꯨꯅ ꯂꯦꯞꯈ꯭ꯔꯕ, ꯅꯨꯡ ꯑꯣꯜꯂꯕ, ꯌꯦꯅꯤꯡ ꯇꯦꯛꯂꯕ, ꯃꯌꯣꯜ ꯍꯨꯟꯈ꯭ꯔꯕ, ꯂꯩꯀꯪꯂꯥ ꯑꯣꯜꯂꯕ ꯊꯃꯣꯏꯅꯤ